स्पोर्ट्स की इंफ्रास्ट्रक्चर मतिक चाना लेइतबा लमदम असिगी सानरोई कयाना मालेम की थाक्ता मिंगचट पुरक्पा ngamliba asi Eikhoigi Shannaroi Shing da Toppa ama Leibadagini HAINA BISHNUPUR ASIGI MLA GOVIBDAS KONTHOUJAM na PHONGDORAKLI Wafam masing asi Manipur hockey na sinduna Kumalampak Sports Complex da leiba hockey stadium da pangthokiba Olympic Day gi thauramda mahagna phongdokhibani Malem sinba tungna pangthokpa Olympic Day gi thauram aduda MLA GOVIBDAS na hai Leibag asi da sports ki powerhouse ni haina riba Manipur da su Olympic Day gi ningsing thauram Manipur hockey na silaga pangthokpa asi thaganingai ni Hockey masana asi Manipur ga aduki matik chusinai madumag na ngasi faubada state asidagi hockey masana da Olympian taret putoktuna khwaidagi yamna Olympian putokpa masana ama oiduna pikraba state asi Malem da saktakpa ngamli Leibag asigi oina su hairiba masana asida achoba thongdang ama ngasi fauba lauraga lakli India gi achoba state singa lamba tawduna pikraba state asina Malem gi thakta Mingchat Purakpa Shannaroi kaya ama putoklaga lakli Sports ki infrastructure matik chana LEITABA Manipur gi Shannaroi Singna Malem gi thakta Mingchat Purakpa Ngamliba Asi sana khonabagi lamda pithorakpa Toppa matik mayai yaubanani ngasi pangthokliba thauram asina Eikhoigi haugalakliba Shannaroi Shing Olympic yauna sananingbagi achoba itilama soidana piba ngamlagani haina su MLA GOVIBDAS na makatana phongdokhi thauram aduda wangkai ASIGI MLA TS Arun Kumar Hockey India gi hanagi president Ningombam Gyanendro amadi Manipur Hockey ki lifetime president Olympian KSS thoibana chingba masang naiba myoi kayasu sarugyakhi United and peaceful Manipur apunba amasung santi oiba Manipur ama oihansi haiba wafam kharsi thamjaba loyana Manipur hockey bu ehangna sigumba thoramasi ahon bibagi damakta namkhai leitana thagatchari